Ngasi numida wairam phongkiba kangla paudigi maruoiba pau khara khangasaraga miyamda khudo tamjige Myanmar gi Chin State rebel fraction anigi marakta akan mamongda khuthongna khrei rebel singna control tawriba West Myanmar gi Chin State military junta gi mathakta akan balal hauriba Mara Defense Force amasung Chinland Defense Force anigi marakta akan mamongda khuthongna bana maram oiraga mafama duda leiriba mioi lising kaya lanjanare haire Pawa sina makata na hairibana haukiba August 3 hauna Chin State ki Thangtalen Township ta rebel fraction anigi marakta akan mamongda khuthongnabagi thaudo adu tholakibani nakal anina khuthongnabagi thaudo adu haujik su makha chathari thaudo asina maram oiraga town asida leiriba khul taru ke mioi lesing kaya manak na po umang singda lanjenare sarasaung tunga ba community ki mioi singchu lanjena ba adu de yaure Thang tarang hariba town asi haukiba chahi lising aniga subna kunga mathogi February thada military na ku tawroba matung khwaidagi hena saitheng mayok narakhiba mafam amani jaga asi rebel group sina control tongnaba honabada khwaidagi hena khuthongnariba mafam amani lanjanariba khunja singdo jungle da chaningai thakningai leitaduna yamna wana khangli hairi makhatarakpa pauda Kanglup ki rang matung ahanba oina Thadou MP gi delegation sing Imphal da laktuna CSO singa wari sanaba haukrei haukiba chahi lising aniga subna kunga humdagi me ahumdagi tholakiba Kanglup ki irang asigi matung ihan hanba oina ngasi Thadou MP gi delegation sing Imphal da laktuna Meitei gi CSO singa wari sanaba haukre haire pawa sina makhata na hairibana irang mayoknariba state asida santi laknabagi lambel ama oina ngasi Thadou community gi Apex body ama oiriba Thadou MP gi mioi taraga taruk na saba delegation ama Imphal da laktuna tunga ba CSO singi mihu singa wari sanaba haukibani hariba khongthang asi lamdam asida santi laknabagi asoba khongthang amani Imphal gi North AOC de leiba classic hotel da Thadou MP gi delegation sing yaunu pangthokiba mifamadu asoi angam thoktanabagi damak security gi maikedegi akanba section thorang sing lokhotkhe Mafama aduda kokomi amuko folks arambai tengol amasung nupi group singi tonga mamihut kaya su yauri masigi mathakta desam Kangleipa Student Association Student Union of Kangleipa amasung apunba imailaba ke Maheiloi singlup AMS ki kanggu singsu saruk yari haide meeting adu nungthil athengba phawba pangthoki mifama du makpung oina lamdam masida santi amasung tangdu leitaba phibam hanjilakna bahona baga Mari lainanani haire mifama duda Thadou MP gi maikedegi ngasi phawba lamdam chigi yelaumi ama oiriba Thadou community na Meitei khakta natana yelaumi oiriba furup singa understanding ama thamba haibase mathau tai hana khanduna leptana hotnaduna lakle Thadou community na kanagoma yelaumi ama tabu akiba leite yelaumi singa khatna sunabasu leite ngasi asi yamna nungaiba numit amani lamda masida santi thamnaba aikhoi punna honaminasi haina phongloki panba yabadi Thadou MP gi maikedegi di hanadegi hauna makhoi koki community gi kanggu amanate Thadou tu Thadou oina indigenous tribe ama oina adumak laigani Thadou MP gi maikedegi di koki MP na demand tawriba any koki hairiba kanggu singasi Manipur gi scheduled tribe list tagi lathokadavan haina yonan Home Minister Amisada memorandum piduna Takshinduna lakhibani Madak sida Thadou MP Manipur gi Joint General Secretary Mangdou Thadou na Thadourakiba Seol amana haikibana lamdama sida community singi madakta nungsi chanana laiminanabagi roadmap ama sembaga mari lenana pangthopo tharama siga mari lenana media singna coverage tawba matamda kuki haba wahi asi sijinadana saruk yariba particular group adu khakta masijinabiyu Thadou tribe natraga Thadou MP hani reporting tawbi haina appeal tarokli makhatarappa pauda Maheiloi ama yauna ani siraga leiramle ngasi ayu anganbada moirang amasung Lamphel police station gi manungsanba tunga mafam anida subnatagi class 8 khakta maktamliba Maheiloi ama amasung RIMS ki Department of Secretary ki attendant oiba punamioi ani thauriyalaga siduna leiramle Class 8 ki Maheiloi adu Moirang Police Station gi manungsanba khoiru makha laikai da sirambani mahaki maming ningthaujam Gral Sanjay taraga manga apopa Jayanta kawi Moirang khoiru makha laikai da gini
Mahak LCM Moirangda Class 8 tamlibani. Mahaki apopa Jayantana Imphaalda Auto Rickshaw Thauraga leibani. Mamana Nambolda Lawung Singugi Thabak Tawduna leibani. Moirang Khuirugi Makha Leikagi Yum Aduda Mathanta Lairakpa Numit Marini Sure haire. Amaramda Lamphel Police Station gi manung chanba RIMS ki ID Ward ta thauri yanduna siramliba Secretary Department ki attendant aduna Sagolba Moirang Leirak Sagol Sem Sanatomba Jayankhai Humdai Kawi Mahak Hauji RIMS ki Quarter Type 2 B15 da leibani. Makhatarapa Pauda Manipur da ILP ki kanafam leitre. Manipur da Inner Line Permit ILP Hotrong Hore Yongna Yubi Konbagum Leide Haina Federation of Haumina Thadorapa Seol Amana Fongdorakli Lup Asigi General Secretary Y Sham Kumana Kuyek Piduna Thadorapa Seol Asinhai Yelomi Kanjana Chai Kuntrani Futsang na Manipur gi Miyamna Mishimina Aso Apan Amade Mipha Mipunyaungna Tanduna Lakiba ILP system ni Miyam gi lepa leitaba khongjang aduna maram oiraga Kumja lising aniga sumna taraga mapalge December taraga mathoida Indian gi president na khuyek pidina Manipur bu leiba asigi ILP chanaba mari suba state ohenke Yelomi sing kanaba gi panamda ILP chanahankibani aduba lengang na ILP gi kanaba sing Yelomi sing na ngasi phaba phanghandana lakle mitop changlakpada pass piba amasung pass renew tawba khaktana ILP chanabagi pandam napte haina paladuna cheol asin hai Manipur lengang na ngasi phaba ILP pass piba amasung renew tawba khaknatana atai atopa thorang amata lokhapa leite state asida haujiksu pass paidaba mioi lising kaya marum leire kumja lising masama panifuga taruki August kanga tarukta Manipur se darabana thokiba order matung inna irang part 1 amadi part 2 da yumna humphuga khundana ba ayaba piki aduba ngasi di Nepali gi masing lak amaram yaure ngasi phawba lengang na Nepali singda pass kaya yamna issue tawkhrabagi haiba khananingai oi Manipur miyamna wana hotnaduna phanglakiba ILP mapung phana chana hanaba honafam thoi Makhatarapa Pauda Thadou ga Meitei ga Changnaba yare Longthoma Biren Thadou amadi Meitei civil society singna lamdam asida ingtapa hanjil hannaba wari sanariba asina takpade Purup anigi miyoi sing changthok changsin yare haibani haina Hanigi Manipur gi Chief Minister Longthoma Biren na phongdokre Wafam asing asi lamdam asida puthokpa puthok yumpham oiba ibuda marjing expro lesing aniga subna kunga manga hagdopagi thoram amada saru yaraduna phongdokibani lamdam asigi oidiba phibam asigi matangda pawmisinga wari sanabada mahakna hai Manipur da parachiti rule matau kramna lakhibano haibase miyamna henna khangnaraba wafamne miyamna su kanana kari thabak tawri amadi asum arana kari no haiba henna khanglakani parachiti rule thambagi mahuta miyamna pamba popular government ama pami haibase hawbadagi haiduna lakle thoram asigi matangda Biren hai Manipur gi leibak lehawda puthoba polamsing mapalgi miyamna pamnei North East ki oina small scale industry tawbada Manipur na makok thongle